Ngasi nongmagi pukkilan kanagi mating na thengnagadawriba mateng pangbinaba leitragana kanagi mafamda changjagadouriba wahangsing asi ayuk hek mikap tholakpadagi masana masada nungtigi hangjariba imung kaya amasu leitaba nate Imphaldagi supnatagi kilometer 136 khak chatlaga leiba hairok kendragi manung chana leiba salungfam maning leikaidagi sagolsem bira chahi humputara amadi mahakiloinabi sagolsem ongbi ibeton chahi humputaret ani asi leikai miyam amadi machani ngosingna pirakpa khara chaduna amadi piraktaba matamda chara henduna awaba pibham amada punsi lelhori sagolsem biragini haibada kanasu leite machil manau mahak mathanda pokpani makura singi macha singsu nupi ngakta oibana mayum loina panakhi amadi biragi macha mari maksu nupi ngakta oibana matamgi matungina yumnak sagai onkhi bira amadi mahaki loina bi khak leiduna afang afangba leikai gi thabak sing lau singu tawduna honaduna lakhi biragi loina bi chahi kharagi mamangda bp stroke tawbadagi lengkhat kangkhat pangamdana leiri dagi hidak langta khara ka pukot padai di phawang amdre isagi di khara phare duga khong khuchingba ngamdre adagi ngamda dagi yumda hidak ka perga chalo yumda lakpadagi ko khaunau gi mari gong khale a ngau ji ju setha dana hojikse pundana dum lai mahaki nupina kallingai matamda thabak suba chalamba adusu naraklaba matam asidadi birana mahaki nupigi anaba famsenaba takhi amadi biragi machanupi atombi sagolsem ningol naubina mama mapagi manakta nongma phadok laktuna mateng pangduna leiri imung asina MGNREGS ki makhada thabak suba yaurabasu job card masak uba fangdri amadi lockdown namaram oiduna job card holder singi thabak suba gi sel haple hairabasu imung asidadi lupa ama fauba uba fangdri Prime Minister ki health card pairabasu karida sizinagani haiba khanghodri amaromda National Food Security Act ki cheng tha khudingi laklabasu cheng masak kauruba matamda ningsing fanghori malemasina si yona chawkhalaba malemasi gi wangmada fauba khundana ba honaraba matamasida electricity ki connection tawba ngamdabana bulb amagi mengan fauba uba fanghodri sibangai ba tare hoi mone di pibi rakani adu moi mangda ina pabi sinong tawna nama gi di sari kholi haibanatna heladi moi mangdi heladi hainingdre adu chaningai leiba leitabaji leitrimi adu mayana mateng kitang pangbiraga kitang nama gi punchi kitang leingba pamjai amaromda sagolsem ongbi ibeto na fongdorakpada awaba kaya si khangba ngamdabana sikhrabadi fagani haiba fauba khalakpa yauri adubu siba ngamdaduna khangduna leiribani mahaki anabasi amuktang faduna hingningbagi apambadi leiri haina khonjel thokna hikna kafauri angau chegai basinana dum tap adana wa yamna ichiradi ngani khalle hiningde chiba yadamnina sum leirisine Hauzigasi COVID-19 na malem gi maike khodimakta chauna chaitheng piriba matam amani adubu imung asidadi mamang thaktagi hauna mioi kharana mateng pangbiraga chaba mioi singaduna mateng pangbirakragana chaba phangdana adumak tumina lenduna leiramli hairiba sida mioi singaduda mateng pangbiro hairuna bagi pangal su leijadana yamna pukning nungsiningai oiba mongda mafam asida hingama thengnari hairiba sida imung asigi marai bak karomda thokani haibusidi yamna chawbo hangama oiduna dumak leiri Video journalist Naresh Kaloina na Podum Jariba Onel Sambanduram Times of Manipur News Salungpham